Manipur the Kundaminari by Yellow Furup Singna Amana Amagi Nat Amasung Chanabi Ikai Kumnaraba Matamda, Apunbagi Pangal Sagat Pangamgani Haina, Forest and Environment Minister Thongam Biswajit Nafongdo Kre. Wafamasi, Kamzong District Chadong New Site Tourist Destination da Ngarang Dagi Hoduna Pangtokpa, the Manipur Indigenous Peoples Cultural Exchange Festival 2024, Loishinbagi Thoram da Fongdo Kibane. Festival as Manipur the Peace Samasung Unity, Porangnabagi Pandam the Department of Tourism Gimitiang Makada, Indigenous Peoples Forum Manipurnas Sinduna Pangtokpane. Festival Loishinbagi Thoram Adada Minister Biswajit Namakata Araduna. Manipurasi, Tongan Bafuruf Kanglup Napuna Kundamina Balamdam Amani, Kundaminari ba Kanglup Furup Sing Asigi, Masamasagi Oiba Topa Nat Amaso, Chanabir Sing Lay, Masibulamdam Asida Kundaminari Bamipum Kudimangna Ikai Kumnagadabani, Haina Fundoke. Loina na lamdam asida Kundaminari ba Yellow Furuf Kudingmak Amatani Haibagi Wakalol da Festival asi Sinbagi damak Minister na Organizing Committee bu Thagat Pafongdoke. Thoramaduda Tongan ba Yellow Furuf Kimiyoy kaya na Saruk Yaduna Nat Amasung Chanabigi Thoram kaya su utki. Mi amtalite sangsarda mioi babu ngakpiba amadi madu kaukhopiba forgive and forget haiba concepto madu ekoni apply tawraga ekoni thoiba punamak singche loin ma ingdam inarakanda afawa aying Manipur ma purakna bokana bada ngasi gi indigenous ki people ki forum na siliba festival sin achauba mateng pagane haibase ai ge set pathaje budu ai mayamda thamjage loina na traditional oiba dances aduga ekoi gi leiba folk songs sai bisings na amana respect wa matamda madu gi habit Sina continuation da chatpa matamda ekoi masi dukshinaroi dogi maram laite sina some sort of the connection oigani aduga ekoi marakta leiriba khena mayam do fill up tawba ngamgani. Amaramda Chadong the Pangthokpa Manipur Indigenous Peoples Cultural Exchange Festival 2024 asida Saruk Yakiba Tongan by Yellow Furup Kimiyoy Singna Impact News da Fongdorakpada. Asugumba Festival asana Manipur the Peace Samasung Unity Purakpang Ngamgani Haibagi Thazabale. Maramasana Manipur the Kundaminari by Yellow Furuf Kudingmakna Amata Oina Nungsi Chana na Leiminaduna Ing Tappa Manipur Ama Porangnaba Hotna Minasi Hainaso Pauzel Pirakli. Jati bijati khaidana son babu akan bana chingkhat piba asigumbagi festival asisina sakta e hairaga ko khoi lakadaba miron singi dama generation gi dama khoi stand oina lepi re hairaga khoi na moi gi dama future sembi se haibagi wakhallon da khoi si pangthok pani yelongai digi leraklaba khoi gi chingtam ani gi nuksinabagi pal du tongan tongana purup tongan ba khundaminaraga su ngasigi program asida ngasigi thoram asida tongan ba furup singi culture tradition pulap utlaga thoram asida khoi se amatani haiba dugum laba yamna phajaba Manipur Kundaminari ba miyam dasu duguma message ampiba thoram amma khakni ai paujen pining biti amaga nongai na do ke amung leiro sa ama kokthona se afaba Manipur puthok se amaga jati orab sa amaga nungsi se haibisi haininge indigenous people oiraga punna karamaina hingat kira haibagi maramda adugi damakta khoina susi perform tawraga phajabisi utlaga mi ama si ama unity laininga ama unity purakninga gidama khoi lakpani. These days there are lots of chaos and problem is going on, but with this program I think and we really hope that we will bring peace, and with this program it will help us to bring peace.